Mantri Pukri Senba Diesel Auto Thoba Nupa Ama Gari manungda Siramle Hadi Maite Gilup Taruk Pripak Progressive PLA KCP Unilab KYKL Pripak Amade Maite Lanmiga Satminadiba Alaska Leminaba Border Gizaga Amada Kuki PDF Ama changjarakhre Hadi Accident the sokpa ama layengbiraktre wakallakhre rimski doctor amasung staff singi khongjang handokkhre hayengdagi mathauda hanjilagani haire angang unabada mama sikhiba yauna mathang anaba sirakpadagi patient party singa doctor phukiba amasung hospital gi mapot masai thugai khiba thodok singa do yaningdaba phongdoktona doctor sing nurse sing amasung atai hospital asigi staff mahairu singa sangsilamba thabak lepagi khongjang adu handokkhre hayengdagi mahoksagumna mathau hanjilagani haire hiramasigi matangda rimski teachers and medical officers association thadroko cherol amana hai medical fraternity nursing non teaching resident doctor amade mahairu sing yawba rimski general body na pukhalakpa wafam association asna kopna khanaraba matungda thabak lepagi khongjang handokna bawarep lawre hayeng ayopong ne pandagi mahoksagum thabak tawba hawragani adum moinamak doctor phurambagi thodokta hakthengna senaba mioi sing phagadabani matung tarakpada doctor amasung patient singi marakta nungaina da bathorakpa matamda authority na khudakta thabak lokhatgadabani social media gi khuthangda ki halakpa singi mathakta mathau taba legal action lokhataba cyber crime ga mari lenaba thabak paikhatgadabani rims campus manung maruoina sensitive oiba mafam singda khulai paiba security person sin thamgadabani amasung public relations ki matangda tokhaiba sel ama hangdoknaba thorang lokhatgadabani haiba demand ase athoba matamda thabak oina paikhalakadabani mara asta lambi gi khudong thiba thaudo amada soktuna layengnaba pukhalakpa anaba ama imphal gi hospital amada doctor laite haiduna layengbiraktre video footage ama social media da viral oirakhe hospital adugi staff singna asopa pukhalakliba kangbu aduda nakhoi khabar padabra haiba wafam phungdora I haina pendaba wafam su social media da phungdorake doctor singi thabak lepagi khongjangna miyamda sauna khudong chadaba thokale habasi masimaknusu khudam oide Tongan ba mafam da Meeoi ani suicide tawduna sikhre haukiba pung kunthraga taruki manungda Manipur gi tongan ba mafam da Meeoi ani suicide tawduna sikhre report amagi matungina Kaksing district ki Kaksing police station na konba khela khong mamang laikai dagi ani sek koba Meeoi ama upambi amada thori yalaga masamatanta siramba thengna ki hairi masagi sahi ramapalum suraba Meeoi adu khudai amana upambi da kisilaga masamatanta siramba ni hairi imung manungna phongdorakpagi matungina laikhidraba Meeoi adu nomajung nomit ki nungthil pung marirom tabada yomdagi thokhraga hanjilakidabani hairi laikai gi Meeoi singna Kaksing police station manakta laiba basic ground da hauba upambi amada Meeoi adu thori yanduna siramba thengna ke atopa thodo amadana Bishnupur district ki Moirang police station gi manungchanna laiba oksongbang mandam manungdagi Hemam Kumar sahi homphuma thoi kauba Meeoi ama oksongbung maikhambi mari labukta hauba upambi amada thori yanduna siramba thengna ke police na thodo animaki matangda case register tawduna laikhidraba Meeoi animaki thawai yawdra haksang sing postmortem tawnabagidamak rims hospital gi mokta thamkhre laikhidraba Meeoi animak suicide note ama phawba iramba thengna khide maramaduna makhoi ani sikhibagi maram khangba ngamdri hairi Sexual assault sa thabda chenaba nupa ama court na mara laire haina laukthokre sahi ani makai khakta ngai ri nupi masa ama bu sexual assault sa thabda chenaba nupa ama fast track special court number 1 na mara laire haina laukthokpaga loinana mara gi matungina phangada basera hayeng laukthokadori court na mara laire haina laukthokraba nupa adu lapupa tera kudo khodak awang laikai degi ningthogjam chawba sahi hompuga mari apokpa laikhidraba and biramangol nei thaudo asi kumja 2019 gi December tarik tarada thokibani hairi thodo asigi matangda victim oiribi nupi masa asigi imung manungna thangnaba numit tang 13 da women police station da wakat khibani hairi wakat aduga mari leinana police na ningthogjam chawba phagat ki police na chawba phagalaba matung case athaduna laklaba matung court ta police na charge sheet thangat ki charge sheet thagalaba matung makhata na court ta case athaduna laklaba matung ngasi court na ningthogjam chawba mara leire hana laukthokibani mara gi matung ina chawba na phangada basera adu hayeng laukthokлагani hairi Manipur yauna awang nongpok state sinda numit humni akanba nong chugani haina IMT na phongdorakre hauzik Bay of Bengal da anti depression sound thopuna maram oiraga Manipur yauna awang nongpok Bharat ki
State-sing amadi samudra khongpaga naknaba India-gi state-singda numit humni asida akanba nong churaba yai haina India Meteorological Department na phongdorakle. IMD-gi broadcast report asigi matungina hai hojik Bay of Bengal thokliba depression asigi mayon asi awang nongpok thangba barakki state-singda yangna humjillaga loinana Manipur yauna awang nongpok state-sing haibadi Assam, Meghalaya, Nagaland, Mizoram amasung Tripura da numit humni asida akhak araw amadi akan banungset ka loinana nung suraba yai haidi IMD gi report asina makha taraduna hai hojik Bay of Bengal da thokliba depression asigi khongjal kansilakpaga loinana Kolkata yawraktuna city asida akan banung suduna isau gi awaba miyamna mayoknari lakliba nongmanini asigi manungda awang nongpok lamdam su akha araw yauna akan ba nung suraba yai haidi Phumlauda nupi ama makokta thangna yalambagi wakat mifam sathakre nupi ama makokta sakhangdaba singna thangna yalamlaga sanagi lik munkhibagi thodok yaningde haiduna Imphal West ki Phumlauda leiba All Phumlau Community Hall da wakat mifam sathakre soklabi nupi adudi Moirangthem Kongbi Malanganbi sahi kunthra mapureba Moirangthem Basanta Phumlau Siphai maning lekaidagi ni haidi thodok adu thasigi 18 gi nungthil pung mari makhairom taba matamda lamsang police station na konba Phumlau Siphai maning lekaida thokibani Malanganbina numit aduda mayumgi sak thongnaba sakhumda leiringai tanjada sakhangdaba singduna changlak thonglon sillaga thong adu chathathibani haidi Malanganbi hojik aruba phibamda laikanaduna leiri mahak hojik phawba gyan tadri haidi wakan mifam aduda saruk yakhibi Malanganbigi masanupi Moirangthem Puspana phongdorakpada thodo adu yumgi mi laiktabagi tanjada chatharambani nungthil pobopta sigumba thodo ama chatharamba haibasi angakpa phawi thodo aduda senabani haina chingnaba Meeoi anisu police na lokhatuna wahang tawbada senaramdre habadagi thadokre mahaki mamada asagumba crime satharamba singbu phaduna matik saba serak pibiu haina su Puspana appeal tawrakhe ngasigi wakan mifam aduda stop crime against women nupi da thokpa crime lepiyo thodoktu da senaba Meeoi thigat piyo Malanganbigi thodok yaningde habana chingba play card sing sijanake wakan mifam gi saru ama oina miyamwa rally amasu zatkibaga loinana thodok adu yaningdabagi kholaw kiyasu lawki haire Anauba GST reform na miyam da kanaba piragani haina MP sana zawbana phongdokre laiba asida ngarangdagi sanaba haukraba next generation GST reform asina laiba asigi misam miyam da kanaba piduna development nation ama oibada asoba mateng piragani haina Rajya Sabha gi MP leksemba sana zawbana phongdorakle Imphal gi thambal sanglen da pawmisinga unabada leksemba sana zawbana makha taraduna anauba GST reform asina hanadagi sanaramba 4 tier structure adugi mahota 2 tier structure oina sanaba haukre masina nongmada changdaba yadraba polam amadi hidak langthak yauna tongan ba apunba item sahunga humudra ga mangagi mamal hantahale reform asna leba asda leidiba lawmi sing MSME sector da thabak tawriba sing middle class amadi misamyam da sauna kanaba pigani pochai gi mamal hong tharak pasina customer singi demand jauna pochai puthopagi sang hantahangani amadi thabak phangbagi sang hengatuna leba asigi sel thumgi phibam phagat hanbata sauna kanaba pigani haike loinana GST gi anoba khongthang asi lakadoriba Diwali amadi atai komai harawga mari lenana leba asigi miyam da piba khudol amani haina MP na phongdokladuna Prime Minister Narendra Modi amadi Finance Minister Nirmala Sitharaman bu thagat phongdoke amarom da rims ki thodok ka mari lenana pawmising na hangba pakum pireduna laisema sana zawbana rims thokliba thodo asi makhata na thoktana ba athuba matamda yasenaba poraknaba governor yauna mari lenaba authority da wari sanaragani haina thamke Zawa Yesti mamal lupa lak ani yaudre classic legendous Zawa Yesti motorcycle singi lauk thukiba anauba mamal gi matungina adventure roadster bobber amasung scrambler singba motorcycle singi mamal lupa lak ani yaudre GST 2.0 sana hankarba matung the classic legendous na anauba mamal lauk thorakibane classic legendous ki motorcycle punamak Zawa Yesti BSA ownership assurance program na konsile lenga amatam sana GST nauno semdorokpagaloina motor cycle sing 2-stroke oirambadagi 4-stroke engine oihale CC 350 gi makhada leba motorcycle sing da lauba taxa da 18 oihalabanina CC 293 amasung CC 334 oiba Zawa amasung EST gi mamal hanta hanba ngamle haina thamlakle
Plane gi landing gear da load laga yaurakiba nupa macha ama Delhi airport ta fare haukiba numajing numit ki ayuk pung 12 tabada Afghan gi Kabul airport gi Delhi gi Indira Gandhi International Airport tamna pairakhiba kam air flight RQ4401 gi landing gear da load laga yaurakiba sahi tarom do khakta ngairiba Afghan nupa macha ama airport security na farba matung CISF ta sinarakre farba anga du wahang pahong sathabada mahana plane adu Kabul airport da lairingai da airport restricted area aduda load na changsilaklaga flight adugi landing gear gi sarukta load laga yaurakhibani hairi landing gear aduda tongna bohona bada kudong thiba thokani haba mahakalimata khangde haina phongdokhe adubu plane aduna Delhi gi international airport da tarba matong flight asigi manakta angang adu leplaga lerambadagi airport security na phakibani pharaba angang adu amuhana Kabul da halankhre hairi Zubin Garg ki mathau mangam pangthokpada mi yamna tinbagi record thamkhre hairi maming leiraba Asami saisakpa Zubin Garg gi aroiba mathau mangam Sonapur da leiba Kamarkisi khungang da pangthokre state ki thakta ikai khumna ba uttuna pangthokriba thoram aduda me khwaidagi yamna tinbagi damak Limca Book of Record ta sanki hairi laikhidraba Garg ki aroiba mathau mangam pangthokringai da anirak subo oina mahaki thawai yaudrba haksang adu Guwahati Medical College and Hospital da All India Institute of Medical Science ki Dr. Sengaloina na anirak subo oina postmortem tauke saisakpa dugi thawai yaudrba haksang Saru Sajai Arjun Bogeshwar Barwa Sports Complex to puraklaga miyamna aroiba oina ikai khumna bo otke kalen gi saraba nungsa marakta saisakpa asibu nungsijaba mioi masing yamna thoraktuna laikhidrabagi maphamda aroiba oina ikai khumna bo otke Assam gi nat ki oiba gamsana yomlaga purakpa Zubin gi thawai yaudrba haksang adu glass ki coffin amada haplaga purakhibane coffin adu purakhiba gari gi maning amasung mamang thangba sarukta mahaki ayekpa saktam chauna thetki amasung masing yamlaba miyamna gari gi nagyat tamakhongna satki tongan tongan ba politician lop marum mapang amade imung manunggi mioi singna maming leiraba saisakpa adugi maphamda aroibo ina ikai khumnabo utpa lakhe nomit marini subna state ki thakta awaba phongdoklaba matungda Zubin gi aroiba mathau manga pangthokhe mahaki thawai yaudrba haksang adu machanupi Pami Borthakurna mai sukhatuna polokhe masagi sahi 52 suraba Zubin Garg gi September 18 da Singapore da thokiba accident amada laikhidabane ahanba phongba report ki matungina de saisakpa adu scuba diving tawbada soibadagi laikhidabane haina phongdokhe akonmada life saving jacket yaudana iroibada iraknaraga sibane haina Assam gi chief minister Hemanta Biswa Sharma na sengdorakhe Singapore High Commission na pirakpa death certificate su saisakpa adu iraknabadagi sibane haina phongdokhe thoidok hendokna maming leiraba Assam gi saisakpa Zubin Garg na North East India Festival yaunaba Singapore da satkibani haide